Jai Hind Brahma YouTube channel asina ngasidi aikogi nungsinjaraba viewer listener singi mafamdagi yamna toina phone call tawbirakpa adugumba hiram amagi matangda aikoi khwai punna khangminnaba yananaba mawongda laukatsari latrine bathroom sabagi matang sida Vastu Shastrana yumsarulgi manungda yauriba yamna maruiba saruk ama oiriba latrine amadi bathroom saphamgi matangda aikoi punna khangminnaba yaba mawongda wafam kharadang Vastu Shastragi matungina thamjeri masi aigi yumgi manungda natraga mapanda oirabasu toilet natraga latrine leifam siga imungduda leiriba mioi singdugi punsi mahinga yamna mari leinaba haibatai masini Vastu Shastrana thambiramlibasi aduna leiriba yummadugi phirep kayat phana yamna sumlabasu magi leiriba toilet bathroom gi leifam amadi phibam adunabu soirabadi yummaduda leiriba mioi singi marakta amada natraga amada ana ayek imungduda leiriba mioi singadu thabakta mai pak watpa natraga ne imung manung mahi langba hiram amada natraga amada hekta turi irei senba pamdaba thawdok wathokna singba phulsing asi thokalli haibasi Vastu Shastrana latrine amadi bathroom gi matang asida saungna thambirami aduna latrine thambagi khwaidagi phaba mafamsi yumgi awanga nongsukka tainaba chairak kobru maikai pangbasida latrine asi thamba khwaidagi hena phaba mafamni haidana Vastu Shastrana thambirami aduga masida karigumba tangai phadadana mafam asi phangdragana anisubada phai haina thambiramlibasina nongsukni aduga aroiba option da khwaidagi nembada tangai phadragadi maikai ataidagidi mairam pangba maikai asima yai haidana maike ohumsi kobrune ahanba phaba anisuba phabada nongsup aroiba phabasina mairam haidana maike ohumsi thambirami aduga khwaidagi phattaba latrine thampham haiba taragadi chingkhai pangba maike asina khwaidagi hena phatte aduga anisuba phattaba mafam amana santhong maike nongsukka makhaga tainaba sairak aduga lehoriba maikai atopa haibadi mathakta thamjakiba latrine saba phabadu nataba atopa lemhoriba singkhaiga santhongga sinatana lehoriba maikai singkhai su phatre santhong su phatre aduga lemhoriba maikai singasisu latrine sabada phattaba mafamni aduda saba phatte haiba wafamse thambirami aduna hairiba leiriba phireisi khangna aikoina maikai sumna latrine si sabi hogadabani aduga maikai sumbu oirabasu saksang kaga kaidongaida latrine asi punsiloidabani haibadi kamagi manungda latrine siga akogi kitchen saksang ka siga punsinbadi iphat phatte aduga amuk ka tongan nabu oirabasu kitchen toilet ani si hangnarakbada fit ohumdagi tadana lapna hangadobani haibadi makhoi ani si ka thangnabagi wani kamagi manungda pundre haidana tongan bu kani haidana su put ahum long gi sangdi lapna da be yade haibasimasu
ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯁꯤ ꯅꯣꯡꯄꯣꯛ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯑꯣꯟꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯁꯤ ꯄꯥꯟꯕ ꯐꯩ ꯑꯗꯨꯕꯨ ꯊꯣꯡꯗꯨꯅ ꯅꯣꯡꯄꯣꯛ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯑꯣꯟꯅ ꯄꯥꯟꯖꯔꯕꯁꯨ ꯂꯦꯇ꯭ꯔꯤꯟꯒꯤ ꯀꯣꯃꯣꯠ ꯁꯤꯠ ꯑꯁꯤꯗꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯐꯝꯕ ꯃꯇꯝꯗ ꯃꯥꯏ ꯑꯋꯥꯡ ꯑꯣꯟꯅ ꯐꯝꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯈꯥ ꯑꯣꯟꯅ ꯐꯝꯕ ꯑꯃ ꯍꯥꯏꯔꯤꯕ ꯐꯤꯕꯝ ꯑꯅꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯅꯠꯇꯗꯅ ꯅꯣꯡꯄꯣꯛ ꯑꯣꯜꯂꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯣꯃꯣꯠꯁꯤ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯃꯗꯨꯃ ꯐꯠꯇ꯭ꯔꯦ ꯅꯣꯡꯆꯨꯞ ꯑꯣꯟꯕꯁꯨ ꯐꯠꯇ꯭ꯔꯦ ꯀꯣꯃꯣꯠꯅ ꯂꯩꯕꯗ ꯐꯔꯤꯕꯁꯤ ꯃꯥꯒꯤ ꯁꯤꯠ ꯑꯁꯤ ꯑꯋꯥꯡꯒ ꯃꯈꯥꯒ ꯃꯥꯏꯀꯩ ꯑꯅꯤꯁꯤꯗ ꯑꯣꯟꯅꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯒꯗꯧꯕꯅꯤ ꯑꯗꯨꯒ ꯕꯥꯊꯔꯨꯝꯒ ꯄꯨꯟꯕ ꯇꯣꯏꯂꯦꯠ ꯑꯣꯏꯔꯒꯗꯤ ꯍꯥꯏꯕꯗꯤ ꯇꯣꯏꯂꯦꯠꯀꯤ ꯆꯤꯡꯈꯩꯗ ꯕꯥꯊꯔꯨꯝ ꯑꯁꯤ ꯊꯝꯒꯗꯕꯅꯤ ꯇꯣꯏꯂꯦꯠꯀꯤ ꯃꯈꯥꯔꯣꯝꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯥꯏꯀꯩꯁꯤꯡꯗ ꯇꯣꯏꯂꯦꯠꯀ ꯄꯨꯟꯕ ꯕꯥꯊꯔꯨꯝ ꯑꯁꯦ ꯊꯝꯕ ꯐꯠꯇꯦ ꯑꯗꯨꯒ ꯇꯣꯏꯂꯦꯠꯀꯤ ꯆꯤꯡꯈꯩꯗ ꯂꯩꯔꯕ ꯍꯥꯏꯔꯤꯕ ꯕꯥꯊꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯒꯤ ꯃꯥꯏꯁꯤꯅ ꯃꯐꯝꯗꯨꯗ ꯏꯔꯨꯖꯕ ꯃꯇꯝꯗ ꯆꯤꯟꯖꯥ ꯁꯦꯡꯕ ꯃꯇꯝꯗ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯃꯇꯝꯗ ꯇꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯑꯁꯤ ꯆꯤꯡꯈꯩ ꯃꯥꯏꯀꯩꯔꯣꯝꯗ ꯄꯥꯡꯅ ꯑꯣꯟꯕ ꯌꯥꯅꯅꯕ ꯐꯤꯔꯦꯗ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯑꯣꯟꯕ ꯌꯥꯅꯅꯕ ꯐꯤꯕꯝꯗ ꯆꯤꯡꯈꯩ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯁꯦꯠ ꯑꯃꯗꯤ ꯃꯤꯡꯁꯦꯜꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤ ꯆꯤꯡꯈꯩ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯝꯕꯤꯒꯗꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯁꯤꯃꯁꯨ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯁꯤꯒꯤ ꯁꯦꯞꯇꯤꯛ ꯇꯦꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯥꯡꯕ ꯇꯥꯐꯝꯒꯤ ꯀꯣꯝꯁꯤ ꯁꯤꯒꯤ ꯃꯊꯛꯇ ꯀꯣꯃꯣꯠ ꯑꯁꯤ ꯄꯥꯟꯕꯤꯔꯣꯏꯗꯧꯕꯅꯤ ꯃꯁꯤ ꯗꯣꯁ ꯂꯩ ꯑꯗꯨꯒ ꯇꯣꯏꯂꯦꯠꯀꯤ ꯍꯥꯏꯔꯤꯕ ꯁꯦꯞꯇꯤꯛ ꯇꯦꯡ ꯑꯁꯤ ꯑꯃꯥꯡꯕ ꯇꯥꯐꯝꯒꯤ ꯀꯣꯝ ꯑꯁꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯇꯣꯏꯂꯦꯠꯀꯤ ꯅꯣꯡꯆꯨꯞ ꯅꯠꯇ꯭ꯔꯒ ꯀꯧꯕ꯭ꯔꯨ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯦꯞꯇꯤꯛ ꯇꯦꯡ ꯑꯁꯤ ꯊꯝꯕꯤꯒꯗꯕꯅꯤ ꯃꯁꯤ ꯅꯠꯇꯕ ꯑꯇꯩ ꯃꯥꯏꯀꯩꯗꯗꯤ ꯐꯠꯇꯕ ꯑꯣꯏ ꯁꯤꯅꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯑꯥꯎꯠꯂꯦꯠ ꯑꯗꯨ ꯃꯥꯁꯤ ꯑꯋꯥꯡ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯈꯩ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯔꯣꯝꯗ ꯃꯥꯒꯤ ꯑꯥꯎꯠꯂꯦꯠꯁꯤ ꯄꯥꯜꯂꯒ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯥꯏꯀꯩꯁꯤ ꯀꯣꯟꯅ ꯍꯣꯡꯍꯟꯅꯤꯡꯕ ꯃꯥꯏꯀꯩꯗ ꯍꯣꯡꯕ ꯌꯥꯏ ꯃꯥꯒꯤ ꯑꯍꯥꯟꯕ ꯑꯥꯎꯠꯂꯦꯠꯀꯤ ꯃꯆꯤꯟ ꯑꯁꯤꯗꯤ ꯑꯋꯥꯡ ꯆꯤꯡꯈꯩ ꯅꯠꯇ꯭ꯔꯒ ꯅꯣꯡꯄꯣꯛ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯑꯣꯟꯕꯤꯒꯗꯧꯕꯅꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯕꯥꯊꯔꯨꯝꯒꯤ ꯗ꯭ꯔꯦꯅꯦꯖ ꯑꯥꯎꯠꯂꯦꯠ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯃꯊꯛꯀꯤ ꯑꯋꯥꯡ ꯆꯤꯡꯈꯩ ꯅꯠꯇ꯭ꯔꯒ ꯅꯣꯡꯄꯣꯛ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗ ꯕꯥꯊꯔꯨꯝꯒꯤ ꯑꯥꯎꯠꯂꯦꯠ ꯗ꯭ꯔꯦꯅꯦꯖ ꯑꯁꯤ ꯊꯝꯕꯤꯒꯗꯧꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯥꯊꯔꯨꯝ ꯑꯃꯗꯤ ꯇꯣꯏꯂꯦꯠꯀꯤ ꯋꯤꯟꯗꯣ ꯑꯦꯛꯁꯣꯁ ꯐꯦꯟ ꯍꯥꯏꯕꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯊꯣꯡꯅꯥꯎ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯠ ꯆꯪꯐꯝꯒꯤ ꯐꯦꯟ ꯑꯃ ꯄꯥꯟꯕ ꯃꯁꯤꯒꯤ ꯃꯥꯏꯀꯩ ꯑꯁꯤ ꯅꯣꯡꯄꯣꯛ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯗ ꯃꯥꯒꯤ ꯚꯦꯟꯇꯤꯂꯦꯁꯟꯁꯤ ꯄꯥꯟꯕꯤꯕ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯃꯈꯥ ꯇꯥꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯅꯣꯡꯄꯣꯛ ꯑꯣꯟꯅ ꯃꯥꯒꯤ ꯊꯣꯡ ꯑꯁꯤ ꯄꯥꯟꯕꯤꯒꯗꯕꯅꯤ ꯊꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯣꯏꯗꯕꯁꯤꯅ ꯑꯣꯔꯅꯥꯃꯦꯟ ꯍꯥꯏꯕꯗꯤ ꯑꯔꯪ ꯑꯔꯥꯛ ꯍꯥꯏꯗꯤ ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕꯒꯤ ꯑꯔꯪ ꯑꯔꯥꯛꯁꯤꯡꯒꯤ ꯑꯣꯔꯅꯥꯃꯦꯟꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦꯡꯁꯤꯡ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯠꯇꯁꯨ ꯊꯣꯡ ꯑꯗꯨꯗ ꯌꯥꯎꯍꯟꯕꯤꯔꯣꯏꯗꯕꯅꯤ ꯊꯝꯖꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤꯗ ꯑꯐꯕ ꯐꯤꯕꯝ ꯑꯣꯏꯅꯅꯕ ꯇꯣꯏꯂꯦꯠ ꯕꯥꯊꯔꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯥꯕꯤꯍꯧꯕ ꯐꯩ ꯅꯧꯅ ꯁꯥꯕꯤꯒꯦ ꯍꯥꯏꯅ ꯍꯪꯕꯤꯔꯛꯂꯤꯕ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯥꯍꯧꯕꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯅ ꯕꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯋꯥꯁꯐꯝ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯍꯦꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯄꯥꯎꯗꯝꯖꯕꯅꯤ ꯃꯁꯤꯗ ꯍꯥꯟꯅ ꯁꯥꯕꯤꯈ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯝꯖꯈ꯭ꯔꯤꯕ ꯅꯤꯌꯣꯝꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯌꯥꯎꯔꯕꯗꯤ ꯃꯗꯨ ꯆꯨꯝꯊꯣꯛꯄꯤꯕ ꯐꯩ ꯆꯨꯝꯊꯣꯛꯄꯗ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏꯗꯧꯕ ꯑꯣꯏꯔꯒꯅ
ꯐꯠꯇꯕ ꯃꯊꯛꯇ ꯄꯟꯖꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯕꯤꯍꯧꯕ ꯌꯥꯝꯅ ꯐꯩ꯫ ꯄ꯭ꯔꯇꯤꯀꯥꯔꯁꯤꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯣꯟꯅꯕꯕꯨ ꯑꯣꯏꯔꯣ ꯊꯝꯖꯈꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯦꯛ ꯂꯥꯛꯄ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯗꯕ ꯏꯐꯦꯛꯁꯤꯡ ꯑꯗꯨꯗꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯍꯥꯏꯕꯁꯤꯅ ꯍꯟꯊꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯄ꯭ꯔꯇꯤꯀꯥꯔꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯊꯝꯖꯗ꯭ꯔꯦ, ꯃꯔꯝꯗꯤ ꯁꯣꯏꯔꯤꯕ ꯑꯩꯒꯤ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯃꯈꯜꯁꯤ ꯈꯔ ꯌꯥꯝꯕ ꯍꯩꯖꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯁꯤ ꯆꯨꯝꯊꯣꯛꯆꯕ ꯄꯥꯝꯕꯤꯕ ꯚ꯭ꯌꯨꯋꯔ ꯂꯤꯁꯅꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯁꯣꯏꯕ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯔꯕꯁꯤꯡ ꯑꯗꯨꯅ ꯏꯗꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯑꯣ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯖꯒꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫